ꯁꯛꯈꯪꯗꯕꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ UCM ꯀꯛꯆꯤꯡ ꯌꯨꯅꯤꯠꯀꯤ ꯆꯦꯌꯔꯃꯦꯟ N ꯄꯨꯔꯅꯤꯃꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄꯨꯔꯅꯤꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ UCMꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯈꯤꯕ ꯑꯗꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯩ ꯊꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯦꯜꯒꯤ ꯌꯦꯡꯊꯤꯅꯕꯗ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯈꯨꯕꯥꯛ ꯈꯨꯈꯤꯒꯗꯕ ꯊꯕꯛ ꯇꯧꯔꯣꯏꯁꯤ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯀꯛꯆꯤꯡ ꯌꯨꯅꯤꯠꯅ ꯍꯧꯈꯤꯕ ꯇꯥꯡ 12 ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯆꯥꯎꯔꯥꯛꯅ 10-11 ꯇꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯄꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯑꯝꯕꯁꯦ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯀꯛꯆꯤꯡ ꯌꯨꯅꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯅꯥꯅ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀꯔꯣꯔꯅ ꯂꯩꯕ ꯌꯥꯔꯔꯣꯏꯗꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯑꯁꯤꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯁꯪ ꯑꯁꯤꯕꯨ ꯑꯣꯐꯤꯁ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯣꯐꯤꯁꯁꯤꯡ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯤꯗꯅꯕ ꯃꯩ ꯊꯥꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ UCM ꯌꯨꯅꯤꯠ ꯀꯛꯆꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯅ ꯈꯨꯕꯥꯛ ꯈꯨꯒꯗꯕ ꯅꯣꯛꯂꯒꯤꯒꯗꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯇꯧꯗꯅꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ UCM ꯌꯨꯅꯤꯠ ꯀꯛꯆꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯖꯔꯤ꯫